Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjeri ngasisum hausagom Mangao Thibi nifu taruk suba tangkak amok podana lakjari mayam punna taminarasi Kanglada langtuna jangnai sanana pamjaba janaba singdo bizarami Nupamadi green tea du khak thakli Chahau kherdu jana jingleina nupaduda mamit pairap inglakli Nupa sa sumiding do uraduna nagmi hairakli Kidawrage me sananang ba Asi haiduna paisilam laga magi chafam thokpado jaduna laikri Nupa sisu makada magtarakli Kaigino nangna aingi kolga sangbay pairakli do ba Message phangi reply sukan halaktene Ho sangdaba aido sangdabay Paukhomdu tabada nupa du nokli nokmi asumna sairakli Thabak yam chinkhraboire Nupadagi matongduda napi majado matomta murum soli Mani saungi sauhalanga kaingi kol pairakli nang kainanga Saktasi antok masunu siroi dawida Kaino murum soli dana Kashunate Ngayaga mungtuman lay anido Adodagi napi majasena kangai hairai Nangisay ay buti mala inine Masingang singuni Namhaiga tawadana Jumjoin haise Nang lalaise ay wajapot si pijaraga Call pairao masasalo na hairak tunadro Adoy di sumpahik pairoy Sunganing halo ay Jingsang do dumagmong hadana Ngaiko Adogi waka nakanda thamko Nati Nang naingonda nang hairi sibu kaigino Ay sibu nasung naman na bra Kirkot laba spondo na yanung da yawagani Nupasa na hairak lebawado Napi majasi so yanung da gispondo lautok da Tingag nupasa da Tingag mamit araw ba ani do na yinglagli Jingsang so adamang makatarakli Hayode Ay sibu nasung naman na baroba Yanung da gispondo lautorak laga Kir da sayraga kutlaw na yotsili Ado da ginupasa da yeng na hairakli Haise Wahai ko dingi kakahapage. Napasi sumamito matagdapat on kali. Adodagi napi majasida kanginga muging lagduna. Day mayam na kakakaka na kumanda na ayse. Yam ahan man halabani. Jinglay sa kanjal ka doon tara doon na. Adoy ka na ang hangkarama na ba kakamcha na kawagi. Manabatan doon na jingsang do wado sanjala e. Kauro. Nang nakuning ba do? Jinglay sa wadi ngang danong lagli. Jingsangi maong do da jinglay do mananupa sida sauning lamba waraw ramba pumbo do pakri. Hanagom haraw loy na rami. Achapo do jama loy raga thorakli. Ngahaw ani do jakmine. Sumchat lamba dagi mapam jama ying laga amuk pam tharagli. Jinglay na matway kajikwa na wari haw dorakli. Bot sibo kanano kadu jano. Migration haindu nagakakradi ay di sining mapaw nida. Napi machado ki wado tabada napado na jaybay kaybay hairakli. Hayt, masiyang wani. Bot kita magtabo sining mapaw na nini. Nahumdo da setlang tarakani ko. Asi hay na makut kubag do tanggalakli. Napi machasi so napasi ke tanggalakli ba makutukan talaga. Sumuhaywa nida ay kasyusiroy na. Nangko, nanghay sini. Napi majasi so mayado mong higalado na. Buhat po di kayambang ni kada karapo nida. Yambong hayba minggaw duda mamilaw tog na hairakli jingsang na. Yambong nga di kanana. Suyen sana na chudi kanaboy dorige. Mingadong kaw bukadawge yambong kan kaw drasa. Kambalap daw naga hairak po wahay ni. Sagay sumana re jahi so ingon de hel. Aduday na sum yambongan kaw nida. Suyen sana so malkam galunat tinaba mamana ba nina jingsang naman naghang bani. Suyen sana amadi jinglay sana makoy animag arki ni haibasi mahag na hana dagi kang bani. Adu ba hujik na hagdang seda mahag bab oy ruda bani. Adu na nupisi na suyen sana da yambong hay na kaw basida kamban masupaw bani. Basa matomta mapakninda asam na susonjay. Kasagtada chopam ni day. Mana dum na kalingay nabi machado na Kakamcha, sakal taurusi.
ꯐꯅꯦꯛꯇꯨꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯅꯨꯄꯥꯗꯨꯗ꯫ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤꯗ ꯋꯥꯗꯨ ꯁꯦꯝꯗꯣꯔꯛꯂꯤ꯫ ꯁꯥꯏꯀꯜ ꯊꯧꯕꯗꯣ ꯅꯪꯅ ꯈꯣꯠꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯐꯅꯦꯛꯇꯨꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣꯅ ꯈꯟꯕꯅꯤ꯫ ꯅꯨꯄꯥꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯈꯨꯄꯥꯡꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯒ ꯏꯁꯧ ꯇꯧꯔꯛꯏ ꯅꯨꯄꯤ ꯃꯆꯥꯗꯣ꯫ ꯑꯩ ꯀꯥꯏꯗ ꯐꯅꯦꯛ ꯁꯦꯠꯀꯦ ꯍꯥ? ꯅꯨꯄꯥꯁꯤꯁꯨ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯉꯁꯥꯏꯈꯩ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯐꯅꯦꯛ ꯁꯦꯠꯄ ꯑꯣꯏꯅ ꯎꯔꯝꯂꯤꯕꯁꯤ꯫ ꯉꯁꯤꯗꯤ ꯏꯂꯦꯛꯁꯟ ꯅꯨꯃꯤꯠ ꯀꯣꯏꯔꯦ ꯆꯤꯡꯂꯩ ꯁꯅꯥꯗꯨ ꯀꯣꯂꯦꯖ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯕꯤꯗ ꯀꯣꯂꯦꯖꯀꯤ ID ꯀꯥꯔꯗꯇꯨ ꯈꯛ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯏꯁꯧ ꯁꯧꯅꯤꯡꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯦ꯫ ꯉꯁꯥꯏꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯅ ꯁꯦꯠꯄ ꯐꯤꯖꯣꯜꯁꯤꯐꯥꯎ ꯈꯪꯂꯝꯗꯦꯅꯦ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯦꯅ ꯇꯥꯛꯄ ꯅꯠꯇ꯭ꯔꯣ? ꯃꯆꯤꯟꯅ ꯊꯣꯛꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯇꯨꯃꯤꯟ ꯁꯣꯟꯖꯩ꯫ ꯏꯅꯨꯡ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯇꯩꯗꯤ ꯌꯦꯡꯁꯜꯂꯨꯗ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯅꯨꯄꯤꯁꯤꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯆꯨꯝꯃꯕꯅꯤꯅ ꯈꯨꯝꯕ ꯉꯝꯂꯝꯃꯔꯣꯏꯅꯦ꯫ ꯅꯨꯄꯥꯗ ꯅꯣꯛꯃꯤ ꯋꯥꯗꯨ ꯊꯩꯗꯣꯔꯛꯂꯤ꯫ ꯁꯥꯏꯀꯜ ꯊꯧꯅꯤꯡꯉꯤ ꯍꯥꯏꯗꯥꯏꯅꯦ? ꯂꯥꯎ ꯊꯧꯔꯁꯤ꯫ ꯄꯨꯟꯅ ꯁꯥꯏꯀꯜꯗꯨ ꯂꯧꯕ ꯂꯥꯛꯃꯤꯟꯅꯩ꯫ ꯁꯥꯏꯀꯜꯗꯨꯁꯨ ꯃꯤꯅ ꯂꯣꯏꯅ ꯂꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯔꯝꯂꯤꯕ ꯑꯃꯈꯛꯇꯨꯁꯨ ꯃꯈꯣꯏꯅ ꯂꯧꯔꯦ꯫ ꯆꯤꯡꯁꯪꯅ ꯁꯥꯏꯀꯜꯗꯨꯗ ꯌꯦꯡꯂꯒ ꯁꯥꯏꯀꯜ ꯊꯧꯅꯤꯡꯉꯤ ꯍꯥꯏꯗꯣ ꯊꯧꯔꯨꯗꯅ꯫ ꯀꯀꯥꯝꯆꯥꯗꯤ ꯈꯣꯡꯅ ꯅꯇꯨꯡ ꯀꯣꯏꯅ ꯏꯟꯅꯕꯒ ꯉꯝꯂꯣꯏꯀꯣ, ꯃꯅꯤꯡꯁꯤꯗ ꯇꯣꯡꯂꯛꯑꯗꯧꯅꯤ꯫ ꯆꯤꯡꯂꯩꯁꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯀꯩ ꯁꯖꯤꯒꯨꯝꯕꯤ ꯑꯩꯅ ꯁꯥꯃꯨꯒꯨꯝꯕ ꯅꯪꯁꯦ ꯍꯥꯞꯂꯒ ꯁꯥꯏꯀꯜ ꯊꯧꯗꯣꯏꯕ? ꯅꯪꯕꯨ ꯀꯅꯥꯅ ꯁꯖꯤꯒꯨꯝꯕꯤꯅꯤ ꯍꯥꯏꯅꯣ? ꯅꯪꯗꯤꯅꯦ ꯅꯣꯡꯁꯥ ꯑꯃꯣꯝꯅꯤꯅꯦ꯫ ꯊꯥꯒꯠꯂꯤꯅꯤꯅꯦ꯫ ꯍꯩꯃꯥ ꯑꯁꯦꯡꯕꯅꯤ ꯁꯤꯁꯤ ꯑꯩ ꯇꯣꯡꯂꯛꯑꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯁꯥꯏꯀꯜꯗ ꯀꯥꯗ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯇꯣꯡꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯆꯤꯡꯁꯪꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯅ ꯅꯣꯛꯂꯛꯏ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ꯫ ꯅꯣꯛꯇꯨꯅ ꯂꯩꯔꯅꯨꯅꯦ, ꯁꯦ ꯊꯧꯔꯣ ꯂꯥꯎ꯫ ꯆꯤꯡꯂꯩꯁꯨ ꯅꯣꯛꯀꯤ ꯁꯥꯏꯀꯜꯗꯨ ꯊꯧꯅꯕ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯎꯕꯗ ꯅꯣꯛꯄꯗ ꯃꯤ ꯁꯤꯕ ꯌꯥꯎꯅꯕ ꯁꯣꯏꯔꯔꯣꯏ ꯉꯁꯤꯗꯤ꯫ ꯍꯣꯏꯅꯦ, ꯀꯂꯥꯛ ꯁꯥꯡ ꯑꯃꯅ ꯁꯥꯏꯀꯜ ꯀꯟꯅ ꯊꯧꯔꯤ, ꯑꯗꯨꯒ ꯀꯂꯥꯛ ꯁꯥꯡ ꯑꯃꯅ ꯃꯈꯣꯡꯁꯦ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯩ ꯃꯅꯤꯡꯗ ꯇꯣꯡꯂꯤꯅꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯃꯁꯨ ꯃꯌꯥꯡꯒꯤ ꯏꯍꯤ ꯍꯤꯒꯠꯂꯗꯨꯅ ꯅꯈꯣꯡꯗꯨ ꯀꯣꯛ ꯊꯥꯡꯒꯠꯂꯨ, ꯀꯂꯥꯛ ꯁꯥꯡꯁꯤꯗꯤ꯫ ꯍꯣꯏ ꯅꯪꯁꯨ ꯊꯧꯔꯣ꯫ ꯆꯤꯡꯂꯩꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯁꯥꯏꯀꯜ ꯃꯃꯥꯏꯗꯣ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯈꯩ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯇꯨꯃꯤꯟꯅ ꯊꯧꯕ ꯅꯠꯇꯦ, ꯃꯌꯥꯏ ꯍꯤ ꯍꯤꯒꯠꯈꯩ ꯊꯧꯔꯤꯕꯅꯤ꯫ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥꯁꯤꯁꯨ ꯅꯣꯛꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯊꯧꯔꯕ ꯃꯇꯨꯡ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥꯁꯤꯅ ꯁꯅꯥ ꯑꯩ ꯑꯃꯨꯛ ꯊꯧꯒꯦꯁꯦ꯫ ꯆꯤꯡꯂꯩꯁꯨ ꯕ꯭ꯔꯦꯛ ꯇꯞꯅ ꯐꯥꯗꯨꯅ ꯁꯥꯏꯀꯜꯗꯨ ꯈꯥꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯝꯐꯝ ꯑꯣꯟꯊꯣꯛꯅꯗꯨꯅ ꯅꯨꯄꯥꯁꯤꯅ ꯁꯥꯏꯀꯜꯗꯨ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯆꯤꯡꯂꯩꯁꯨ ꯃꯥꯒꯤ ꯀꯔꯟ ꯇꯥꯕꯤꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯤ꯫ ꯀꯀꯥꯝꯆꯧ꯫ ꯍꯥꯎ ꯀꯣꯜꯂꯛꯀꯦ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯁꯥꯏꯀꯜꯒꯤ ꯕ꯭ꯔꯦꯛꯇꯨꯁꯨ ꯈꯪꯐꯥ ꯐꯥꯖꯤꯜꯂꯤ꯫ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯕꯗꯨꯗ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯅꯨꯄꯥꯁꯤꯒꯤ ꯃꯅꯒꯟꯁꯤꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯤ꯫ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯃꯈꯨꯠ ꯑꯅꯤꯃꯛꯇꯨꯁꯨ ꯅꯨꯄꯥꯁꯤꯒꯤ ꯃꯈ꯭ꯋꯥꯡꯗꯨꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯆꯤꯡꯂꯩꯅ ꯃꯈ꯭ꯋꯥꯡꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯆꯤꯡꯁꯪꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯏꯊꯛ ꯊꯛꯀꯠꯂꯤ ꯃꯁꯥꯗꯣ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯇꯨꯅ ꯃꯃꯥꯏꯗꯨ ꯈꯪꯅꯣꯟ ꯅꯣꯟꯈꯠꯂꯤ꯫ ꯅꯨꯄꯥꯁꯤꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯝꯕ ꯃꯈꯨꯠꯇꯨꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯐꯠ ꯁꯠꯇꯣꯛꯂꯤ꯫ ꯏꯁꯧ ꯃꯆꯥ ꯑꯃꯁꯨ ꯂꯥꯡꯁꯤꯜꯂꯛꯏ꯫ ꯀꯩꯅꯣ ꯁꯥꯏꯀꯜ ꯕ꯭ꯔꯦꯛꯄꯨ ꯑꯗꯨꯃꯥꯏꯅ ꯐꯥꯕ ꯍꯧꯅꯕ꯭ꯔꯣ? ꯒꯥꯔꯤ ꯃꯆꯥꯗꯒ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯒꯦ? ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒꯤ ꯃꯍꯨꯠ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯑꯣꯏꯅ ꯂꯥꯝꯃꯛꯏ꯫ ꯏꯈꯪ ꯈꯪꯉꯤ ꯅꯨꯄꯥꯁꯤꯅ ꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ, ꯑꯗꯨꯕꯨ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯗꯤ ꯍꯥꯏꯔꯛꯇꯦ꯫ ꯅꯨꯄꯥ ꯃꯥꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯂꯒ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯊꯝꯂꯦ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯣꯛꯃꯤ ꯇꯧꯖꯩ꯫ ꯅꯨꯄꯥꯁꯤꯁꯨ ꯅꯣꯛꯃꯤ ꯁꯥꯏꯀꯜꯗꯨ ꯊꯧꯕ ꯍꯧꯔꯦ꯫ ꯁꯥꯏꯀꯜꯗꯨ ꯇꯣꯡꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤꯕꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ꯫ ꯃꯆꯤꯟꯁꯤꯗꯒꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏꯅꯦ꯫ ꯅꯨꯄꯥꯗꯨꯃꯁꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯏꯁꯩ ꯑꯃꯇ ꯉꯪꯂꯧꯗꯅ ꯁꯅꯥ꯫ ꯀꯩ ꯏꯁꯩ ꯉꯪꯂꯧꯒꯦ? ꯅꯪꯅ ꯉꯪꯅꯤꯡꯕ ꯑꯃ ꯍꯦꯛꯇ꯫ ꯀꯀꯥꯝꯆꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯎꯀꯣ꯫ ꯅꯣꯛꯀꯤ ꯈꯨꯝꯂꯛꯏ ꯅꯨꯄꯥꯗꯨꯁꯨ꯫ ꯍꯣꯏ
ꯅꯨꯡꯁꯤꯕꯅ ꯊꯧꯕ ꯁꯥꯏꯀꯜꯗ ꯑꯩꯅ ꯃꯅꯤꯡꯗ ꯅꯞꯆꯕ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯕ. ꯏꯁꯩ ꯃꯌꯦꯛꯇꯨ ꯉꯪꯕ ꯂꯣꯏꯔꯛꯄꯗ ꯅꯨꯄꯥꯁꯤꯒꯤ ꯄꯨꯛꯆꯦꯛꯇ ꯈꯣꯟꯖꯦꯜꯅ ꯇꯞꯅ ꯁꯛꯂꯛꯏ. ꯏꯁꯩ ꯃꯈꯥ ꯇꯥꯔꯛꯑꯣ ꯍꯥꯏꯕꯒꯨꯝ. ꯅꯨꯄꯥꯁꯤꯁꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯅꯣꯛꯈꯤ ꯏꯁꯩꯒ ꯉꯪꯂꯛꯂꯤ. ꯑꯩꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯑꯩꯒꯤ ꯁꯥꯏꯅ ꯅꯞꯂꯒ ꯑꯩꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄ ꯈꯨꯅꯨꯡꯉꯥꯏ ꯑꯃ. Oh kunungai amma, kunungai amma, oh kunungai amma. Nupaduga isaidu tabada nupi machasi khonjal thongna noklekli. Nokna asumna so hairagli. Oi ma, ai shireda. Nupasa sa nokmi. Gadorga sana. Isai ga say semdok bayam hayaba. Nang nahanda semdori nadra. Punna nokminay anido. Pungham khare helakpa duwaida botsu haidoknara'e. Haibaga tawbaga suhen sanana Graysondagi bot masing jahamga taraga manga henaduna kari. Harangba na suloynari mayamdo. Bot hek haidokpaga Pinky na so junglayda call tawduna bot kabagi paundu tamkre. Somda so bot kari haibagi paundu tambada junglaydo harangba na loykre. Pinky na phone tawrukpado makoy su kangladagi hallagi haina thorakpa matangdani. Gari da heka khatpagani kol lakpado. Kolu thamnaraba matung gari manungduda janglaydu wampangang dangangle. Nunghaire. Gari da na bocha. Migration haido kalaktum pele. Jingsang sa nokmi. Thamoy do pela ba? Pele. Jingsang nokmi mathamoy do tumin sonjay. Migration haido nungmunung sine. Mana sana si handok lambagi thagad o hai kharadi haibiyabani aisiso. Bot kabagi mayam irang lang na ringay tanjadoda bot kari masuhin sana masamag tanja mayinglaga putlay silai Anjali managda. Anjali sa suhin sana na bot kabagi mayam gapulambani. Suhin sana na managda janglagdo na mabagaw rabaduda di. Kahege. Asay fawdo thoglo. Anjali sudum thorakli mi mayam telli badudagi kharaja thorakli anido. Anjali so jalambadu chokliblaga. Kaidorage ay kauthora isiba. Suyan sana so jalambadu choklibladuna. Aruba wamda haigandawni. Kaywana haise. Suyan sana so Anjali gi managong mayado da jangsalagduna tapna jirol dawduna hairakli. I love you. Nupado na hairakli wawado tabada nupido mamit mana jab yungkri ingangag na nupado da yinglakli. Nupasi maso nukfet tokshilakli. Nupisisu makwanga do metlaga nupasi da jaywe ngangboy tawrakli. Tanja sida natradi nangi phagi tawbasay yamag yadraba. Anjali gi wado da nupado mamit mana longthokdo na hairakli. Phagi ni khalira. Phagi natradi kaino. Aduso matang yam charaba phagi. Phagi haiba minate ko aise. Anjali ri thawasade nupasana hairakli wado ahoyna dum noklaga hairakli. Nate nangbu bot ka kasalakpa seda ingaw ngawra baba. Suyen sana so makhwanga dumel aduna tawishongode. Wakhal chorisibu airo nanglo. Tanjanduda suyen sana gi pocket yawriba mobile ring khinglakli. Kanan onthokget kre. Asi haina haina pocket gi mobile do lawthokli. Call tawrakli badu Malcolm oirami. Ngaksa tawrakli ba call do sat pai khatli aduga ihaw taba khon hairi. Kaino kai leire. Asomdagi Malcolm na Minay nang kai lege ha. Kaino kudawra habano. Bot karakpa singse memory wa hongnaba photo amda kam hause na tawri. Aduda mayamna nang ngai leire ne. Minay sidi. Yet kare yawaiba. Chin thirakani he ariembada ko salo nillaga lernu ko. Hoi thammu yare. Phone da thamlaba matung Anjali da mukham silai suyan sanado. Ai haido phaginate ko bokhum thuna pami. Wahai du kakhairam laga chenchat tawduna chatkri suyan sanado. Anjali so nupasina chatkibasi ingangak pamit yengna adamak yengduna lehauri. Nupasina mabu nungsi hairambadu so thajaba ngamjade. Adum na ngayhak ingangag pamiing niyang lambadagi nupisi
ꯅꯣꯛꯃꯤ ꯇꯧꯔꯛꯂꯤ꯫ ꯒ꯭ꯔꯦꯁꯟꯁꯨ ꯕꯣꯠ ꯀꯥꯔꯛꯇꯕꯁꯤꯗ ꯃꯊ꯭ꯋꯥꯏꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯥꯅ ꯕꯣꯠ ꯀꯥꯔꯒ ꯆꯤꯡꯂꯩ ꯁꯅꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯨꯒꯤ ꯁꯔꯨ ꯃꯥꯅ ꯕꯣꯠ ꯀꯥꯔꯛꯇꯕꯁꯤꯅ ꯐꯔꯦꯅ ꯈꯟꯗꯣꯔꯛꯂꯤ꯫ ꯏꯁꯥꯕꯦꯂꯥꯅꯁꯨ ꯒ꯭ꯔꯦꯁꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯍꯟꯗꯛ ꯀꯥꯗ꯭ꯔꯁꯨ ꯃꯇꯨꯡ ꯑꯃꯨꯛ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ, ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯦ꯫ ꯒ꯭ꯔꯦꯁꯟꯗ ꯃꯣꯡꯍꯥꯟꯗ ꯇꯞꯅ ꯈꯨꯝꯂꯛꯂꯤ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ꯫ BBAꯗꯒꯤ ꯅꯪꯉꯣꯟꯗ ꯕꯣꯠ ꯀꯌꯥ ꯂꯥꯛꯇꯕꯅ ꯑꯩꯈꯣꯏ ꯂꯩꯍꯧꯕꯅꯦ꯫ ꯀꯩꯒꯨꯝꯕ ꯁꯣꯌꯟ ꯁꯅꯥꯅ BBA ꯇꯝꯂꯝꯗ꯭ꯔꯗꯤꯅꯦ, ꯕꯣꯠꯁꯦ ꯅꯪꯅꯁꯨ ꯑꯗꯨꯝ ꯀꯥꯔꯝꯒꯅꯤ꯫ ꯏꯁꯥ ꯇꯣꯛꯑꯁꯤꯁꯦ ꯃꯁꯤꯒꯤ ꯋꯥꯁꯦ, ꯂꯥꯎ ꯅꯪꯁꯨ ꯌꯨꯝꯗ ꯊꯤꯜꯂꯝꯃꯒꯦ꯫ ꯍꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯂꯦꯖꯇꯒꯤ ꯊꯣꯔꯛꯂꯤ꯫ ꯉꯁꯤꯗꯤ ꯆꯤꯡꯁꯥꯡꯅꯁꯨ ꯆꯤꯡꯂꯩꯕꯨ ꯒꯦꯠ ꯇꯝꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯒꯥꯔꯤꯗꯨ ꯒꯦꯠ ꯃꯄꯥ ꯆꯞ ꯆꯥꯅ ꯈꯥꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯅꯨꯄꯥꯁꯤꯅ ꯈꯪꯀꯧ ꯀꯧꯔꯛꯂꯤ꯫ ꯁꯅꯥ꯫ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯒꯦ ꯇꯧꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯆꯞ ꯂꯦꯞꯂꯒ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯛꯂꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯤꯠꯌꯦꯡꯅ ꯁꯠ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯤꯁꯨ꯫ ꯀꯣꯜ ꯄꯥꯏꯔꯛꯇꯕ ꯇꯧꯅꯨꯀꯣ, ꯃꯦꯁꯦꯖꯁꯨ ꯈꯔ ꯍꯜꯂꯣ꯫ ꯃꯦꯁꯦꯖꯇꯨ ꯍꯜꯂꯣꯏ ꯍꯥꯏꯔꯁꯨ ꯀꯣꯜꯗꯨꯗꯤ ꯄꯥꯏꯔꯛꯑꯣ ꯀꯣ, ꯇꯥꯕ꯭ꯔꯣ ꯁꯅꯥ? ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒꯤ ꯃꯍꯨꯠ ꯃꯆꯤꯟꯗ ꯑꯣꯏꯅ ꯐꯩꯖꯤꯜꯂꯝꯂꯒ ꯀꯨꯝꯊꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨ ꯒꯥꯔꯤꯗꯒꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯆꯤꯡꯁꯥꯡꯗ ꯅꯣꯛꯅꯤꯡꯂꯛꯏ, ꯑꯗꯨꯕꯨ ꯅꯣꯛꯂꯛꯇꯦ꯫ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ ꯃꯣꯡꯍꯥꯗ ꯈꯔ ꯁꯥꯊꯤꯕ ꯃꯥꯟꯕ ꯃꯑꯣꯡꯗ, ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯣ ꯁꯅꯥ? ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯀꯣꯛꯇꯨ ꯐꯠ ꯂꯦꯞꯁꯤꯜꯂꯛꯂꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥꯁꯤꯅ꯫ ꯍꯣ ꯑꯩꯅ ꯄꯪꯗꯤ꯫ ꯆꯤꯡꯂꯩꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥꯗꯨ ꯅꯣꯛꯂꯛꯏ꯫ ꯃꯈꯥ ꯇꯥꯔꯛꯂꯤ ꯆꯤꯡꯂꯩꯁꯨ꯫ ꯀꯀꯥꯝꯆꯥ ꯐꯖꯅ ꯆꯠꯂꯣ, ꯑꯩꯁꯨ ꯆꯪꯂꯒꯦ꯫ ꯍꯣꯏ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯃꯁꯥꯗ ꯅꯣꯟꯈꯠꯈ꯭ꯔꯒ ꯃꯃꯥꯏ ꯍꯣꯠ ꯂꯩꯗꯨꯅ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯂꯨꯏ ꯃꯥꯁꯨ꯫ ꯒ꯭ꯔꯦꯁꯟꯅ ꯏꯁꯥꯕꯦꯂꯥ ꯊꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡꯅꯁꯨ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯕꯨ ꯎꯏ꯫ ꯏꯁꯥꯕꯦꯂꯥꯁꯨ ꯉꯥꯏ ꯃꯈꯣꯏ ꯒꯦꯠ ꯃꯄꯥꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯣ ꯆꯤꯡꯁꯥꯡꯒꯤꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯂꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯆꯤꯡꯂꯩꯕꯨ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯅꯥ, ꯀꯀꯥꯝꯆꯥꯁꯨ ꯆꯠꯂꯦꯀꯣ꯫ ꯆꯤꯡꯂꯩꯁꯨ ꯅꯨꯄꯥꯁꯤꯗ ꯑꯃꯨꯛ ꯈꯪ ꯌꯦꯡꯂꯛꯏ꯫ ꯃꯈꯨꯠꯇꯨꯁꯨ ꯊꯥꯡꯒꯠꯇꯨꯅ ꯅꯣꯛꯃꯤ ꯕꯥꯏ ꯍꯥꯏꯕꯒꯨꯝ ꯍꯥꯏꯔꯛꯂꯤ꯫ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯀꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯆꯤꯡꯁꯥꯡꯁꯨ꯫ ꯃꯆꯤꯟꯅ ꯀꯧꯕꯃꯛ ꯀꯧꯍꯧꯗ꯭ꯔꯕꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯕꯅ ꯏꯁꯥꯕꯦꯂꯥꯗ ꯅꯣꯛꯐꯦꯠꯇꯤ ꯇꯧꯔꯝꯃꯤ꯫ ꯏꯁꯥꯕꯦꯂꯥꯁꯨ ꯅꯣꯛꯃꯤ ꯈꯛ ꯇꯧꯈꯤꯕꯅꯤ꯫ ꯅꯨꯄꯥꯁꯤꯅ ꯆꯠꯈ꯭ꯔꯕꯗ ꯆꯤꯡꯂꯩꯁꯨ ꯃꯐꯝꯁꯤꯗ ꯃꯤꯀꯨꯞ ꯑꯝꯇꯁꯨ ꯄꯟꯊꯔꯝꯕ ꯇꯧꯗ ꯆꯪꯈ꯭ꯔꯦ꯫ ꯒ꯭ꯔꯦꯁꯟ ꯑꯃꯗꯤ ꯏꯁꯥꯕꯦꯂꯥꯗꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ꯭ꯔꯦ꯫ ꯆꯤꯡꯂꯩ ꯁꯅꯥꯅ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯃꯒ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯕ ꯃꯥꯟꯕ ꯃꯑꯣꯡꯁꯤ ꯎꯕꯗ ꯍꯧꯖꯤꯛꯁꯨ ꯒ꯭ꯔꯦꯁꯟꯒꯤ ꯊꯃꯣꯏꯒꯤ ꯖꯒꯥ ꯑꯃꯗ ꯀꯂꯛ ꯈꯝꯃꯟꯕꯒꯤ ꯏꯍꯨꯜꯗꯤ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯁꯤ ꯃꯄꯥꯟ ꯊꯣꯛꯅ ꯎꯠꯊꯣꯔꯛꯄꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯕꯣꯠ ꯀꯥꯗꯕꯗꯒꯤꯁꯨ ꯀꯩꯁꯨ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯗꯨ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯆꯤꯡꯂꯩ ꯁꯅꯥꯅ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯕ ꯎꯕꯁꯤꯗꯅ ꯍꯦꯟꯈ꯭ꯔꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ꯫ ꯆꯤꯡꯂꯩ ꯁꯅꯥꯅ ꯆꯪꯈ꯭ꯔꯤꯕꯁꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅ ꯃꯕꯨꯛꯅꯤꯡꯗ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯗꯣ ꯇꯨꯃꯤꯟꯁꯨ ꯁꯣꯟꯖꯔꯛꯂꯤ꯫ ꯄꯤꯛꯇ꯭ꯔꯣ, ꯏꯕꯥꯅꯤꯁꯦ ꯇꯁꯦꯡꯅ ꯂꯥꯞꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ꯫ ꯏꯁꯥꯕꯦꯂꯥꯁꯨ ꯅꯨꯄꯥꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ꯫ ꯅꯨꯄꯤꯁꯤꯅ ꯋꯥ ꯉꯥꯡꯂꯛꯄꯗ ꯒ꯭ꯔꯦꯁꯟꯁꯨ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯕꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨꯀꯣ, ꯃꯊꯪꯗ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯍꯣꯏ꯫ ꯒ꯭ꯔꯦꯁꯟꯁꯨ ꯆꯠꯈ꯭ꯔꯕꯗ ꯏꯁꯥꯕꯦꯂꯥꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯀꯥꯅ ꯆꯪꯂꯛꯇꯨꯅ ꯃꯐꯤ ꯍꯣꯡꯂꯤꯉꯩ ꯃꯆꯦ ꯍꯦꯂꯦꯅꯥ ꯆꯪꯂꯛꯂꯤ꯫ ꯅꯥꯎ ꯕꯣꯠꯇꯤ ꯀꯃꯥꯏꯅ ꯇꯧꯔꯕ? ꯀꯥꯗ꯭ꯔꯦꯗ ꯆꯦ꯫ ꯑꯁ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯒ꯭ꯔꯦꯁꯟꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯏ꯫ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯂꯦꯅꯥꯅ ꯍꯥꯏꯔꯛꯂꯤ꯫ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯅꯤꯒꯦ, ꯑꯩꯈꯣꯏ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯤꯅꯗꯦ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯅ ꯅꯥꯀꯟ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯏꯁꯥꯕꯦꯂꯥꯅ ꯏꯅꯧ ꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯑꯗꯣ ꯆꯦ, ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯍꯥꯏꯔꯛꯑꯣ꯫ ꯑꯩꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯆꯤꯡꯁꯥꯡ ꯉꯥꯟꯕꯅ ꯆꯤꯡꯂꯩ ꯁꯅꯥꯕꯨ ꯊꯤꯜꯂꯝꯕꯒꯤ ꯋꯥꯁꯤ ꯃꯆꯦꯗ ꯇꯝꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯦꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯋꯥꯁꯤ ꯇꯝꯂꯒꯨꯝꯁꯤꯔꯥ ꯍꯥꯏꯅ ꯏꯁꯥꯕꯦꯂꯥꯒꯤ ꯋꯥꯈꯜꯗꯨꯅ ꯈꯜꯂꯛꯂꯤ꯫ ꯃꯅꯥꯎꯅꯨꯄꯤꯁꯤꯅ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕꯁꯤꯗ ꯍꯦꯂꯦꯅꯥꯅ ꯍꯪꯂꯛꯂꯤ꯫
ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯀꯩꯗꯧꯔꯒꯦ ꯆꯞ ꯂꯦꯞꯄꯤꯁꯤꯕꯣ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯑꯣ